Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Thamoi Yaoramdre kulumdoi suba tangka. Mathangi numittu mani yauna imungdugi maru oiba miyoi khudingmak function yauba chatnaba loisili. Ngambadi kayabu chatningdabani sana mana hanne yengbidrabasu masaktu fawbadi uningbani. Ngasi numitki uba phangaroi khallubada ma kaisu chatningba fawdri. Ngarang te irang lang na leiramlaga ngasi suksuk tharakpa duda mamana hanglai. Bungo, kaidorage nangbo nasa nungaitabro? Kaisu tawdi ma sum tanbe wani. Kaigi talinone tanbe yaba nate ko mi ahal duna handakti soibe yade soidana lakadabani haidana kanna haikraponi. Kai maramgino aikoina aduda chatusibo. Makoigi home sariba lamdo nangi babungna pibani. Home du sabadasu mateng yamna tawkhibani. Kuire leibabudi aikoi su thabak chinbani na nomada chatpa fangdaba. Mamangi su lao haibani. Aduda nang babungna mapanda chatkibadagi adum chatkidre. Handakti nang su laabani na punna laktaba yaroi haidana kanna haikraboni. Moi soba imaga ipara ama chatlaga dungai aikoi pulap lakta yadi kainaga. Nang bubu hei leiringai dadi toina chatlamkrabani. Haujiktabu thabakna yakidabagi wani. Asigumba function amuk yaubasu yamna kanakraba potni. Pakhang aribasu yauni natro? Nayambada dumna hainuni nangbo. Wangam su changlaktuna nokmi khumlai. Madam, kaiskaidida. Mada pakhang ariba oidraga lore. Aigi budi punsi chupa mingaududa adum loinaraga leirabasu kaisukaidida. Yade karigi chabu punsi chupa pakhang oidana leidoino. Ima nei chagi imau phajaba ma tibi ga doribani. Madam, sir su makhada ngai hore thokna batawsira dure. Madam sida kauranu haibabu sungya yaba ko behek maraiti tako. Lao thosi. Ngamba nangsu thosi dana. Thomo temporary ba ai kainum ta torokige. Hoi kuirakanu ko permanent anoba. Wangamga Ningthouja du noktuna thokre makoi thokibaga ngamba phone adu puthokduna sanada call tawi adubu switch off hairei pisumani du sukchinduna yenglaga amuksu hanjinna tawshili handaksu adum off hairei. Kaino phone ga sibu off ka thamaga kaida chali janu asengwagi blinded ka chakhrajalo kai waida chali janu ne aibu thirubana phadira. Ngangna amuksu tawi adubu handaksu hongba leite ngamba message ta changduna message sama tharami. Nangonda function ama yawo chaluge haigena tawbani kaigino phone dubu off thamidubo matik chaba maramga loina nangairamo ai fatlakani. Message tharamlaga kumtharaktuna mayamga loina na orphan home adom dala ngahak leita phone adu yengbani adubu reply di adumak lakhidre. Makoi lakani haibagi oknaba sinlangduna leirami. Program su horamdri makoi lakpa ngaiduna leirami. Mama mapa kumthaduna manungda changkibadu ngamba yaudi ngahak leiraga changake haiduna garida famduna lehawi. Security khara nattana ataidi mani khoigi matung inaduna loina changkhrabani. Lehoriba security marakta prem su yahawi ituk thaba ngambagi mataududa premna changsinduna hanglai. Sir, kaidorage hakchang nungaitabra? Hakchang nungaitaba nateda. Adudi sir, kaidorage? Khangdesu kaidorabno haiba. Sir na kuiranu changona hairambani. Ngihak famamaga ngamba manungda changlai thauramadu haunaba haidana sem saba loirami. Lesabi mayam ama sari angauba thambale khok setuna lakliba mayam adubu welcome tawrami. Mani dudi chief guest oina stage mathakta leirami. Ningthoina mamangda wangamga loinana famduna leirami. Ngamba su changsinduna wangamgi manakta famtharai. Tauriba singdu karisuna chungdana phone adu laukthokduna on su tawdabi screen duda makut khubiduna nanboi takpoi tawduna shumlei. Magi matawdu wangamdu amuk yengai pisumani du amuk sujilli machindu amuk paithoi tauriba matawdu wangamdu amuk suno abani. Madam, khonjel duna ngamba mamit mana khangsing singduna fatnan khatuna yenglai sana du nokmi tawduna Ningthoidi yengduna leirami. Masu atay leiriba leisabi sing adugumna angauba sari setlami
Ngasina ahanba oina asiguma dress da ubani ngamba ka hena yeksin taisin ba yaudaba paithongduna malang pana mada pubagumna tawi ngaksam khara kotba blouse duna ngorok ngobi ngaksamgi saruk singado ihang hangna sitnana uhanbaduna hena magun hapi samdu namlap tashinduna samun pushinbaduna phajabadu hena mayek singhali mayam sigi mathakta nokliba minokduna hena mayai hapini amukta ukhidri aduk makala ba minokti ngamba tasingna wa ngangba kawre linthoisu ingagakna sanadi yengduna kawre I aima ichari sida kaidorami ba madam aisu function yabula ini nang su home se khangbro madam aikhoi sir na haidabro aidi sigi or fancy dagi horokpani ihe noigi sir su haide aisu khangudre dana dudia ngambadu famlambadagi fuk haugattuna mayawum shinba kawba makai yengduna hanglai nangdi sida kamaina ngasai dagi hainaribadu madi sangsara mada tawringai tahodra mali nahawna namung hangakpaduda sanasu tingak ngambada yenglai ngamba mangaktom pungtang fatfat hairaga wangangdana leptuna leiriba sanagi manakta changsinduna makut khudangdu fatpaiduna chinglaga pukre tawriba matawduda linthoiga wangamgadu ingakngakna yengduna lehawi sanadu ngambana makut khudang paiduna mayam maraktuda akiba mate yaudana tawriba matawaduda makuttu satoknaba fanakana honabani adubu thadoklaroi matagumna kanna chetna paishinkibana fanakana honarabasu nanthokpa ngamdri mayam tiliba dudagi kharana thaiduna mi leitabam famamada purai homdugi oina thamba pak adomdani aniduna lakliba adu thangamba khongthang adu leplaga sana makuttu fatkan thokduna lauthui ngangsangang na mami tari ngorok obi khudang duda kanna chetna paishinkibana pisumani du suksinduna makut khudang duda atopa makuttuna paishinaba honai ngambana makut kadu makhwangda mettuna hanglai nang sida chatni haidi aingoda haidru kaigino phone duna off tamidu kaigino haibinda sardi sida lakani haibra phone dudi thabak marakta farak tayena aina off thamambani nangonda ina ngarang hangba natro kai thabak nona nangde aingonda sida chatpaini na kaigi haide masidi aigi personal oiba wafamni aigi privacy fawba amata thamdana aina sarda kamaina haigadoribano hauzik thengnarisina kamdoba nangi privacy da aina khutingzale haigadoriba dude masidi coincidence ni ngambadu mamit phuzilai sanana chanana makki hek marai tawbagi mawang matarokpaduda sanade kaisu thoina na chungbasu tawdi mamaidu nakana mada leithoktuna lei nangdi nachinam kalina thinaga sauraga cheirakadaba malaga hairakliba waduda sana mamittu pairap ngambabu yenglai ngambadi hena ngakpa matawga uttuna laknarei fattabigi khuyenge yenge ngonda sanadu mamitto muktang ushilaga sauningbagi fungalibadu tapna fatharaga wakal tana hairei sir ai sarbu yamna respect tawje aduga sir manibusu aibu pokpa ipagumna khanjaribani ngasi fawba aina sargi company sida thabak tawrakpada karigumba makal amatagi wathok laikidri aigi thauda penbi kiba ngaktani aranbasu tawjaroi ipagumna yokpi thakpirakpa sardasu ai minamba pamjade aduna sarsu saroina dum leibiu aisu sargi makhada leijaba staff ama oina adumak leijage madu haido oiragadi nangdi kaigi aigi tha amagi betto accept tawriba aigi nupani haikibo wadi hongaroi nang suwar suwana tha amadi ngai bataba nungde singa hibagi mawong oina tawrakpa duda sana mangakto muktang hairaga sonboi kaibo hairami lamboibada samchet pibaga chap manari wado haina makongdu thangdun chatkre ngambasu lahawi kaino nangna hari sentence to ai amukta tadri meaning hairamo ai nusir hairo nangi dubo mana lawbadu sanana hanna fawu yengamdana dum chatkre ngamba wakal maka samthawri moge huzikitubu kari harizano lamboi beda samche piba haisibu nungshi haibadi mandi kai haizano amukta tadri bo wani ne mana ngonda hairamise yamna chawna sinma mali handakti function do achaw sang yamna tilli sanasu masamaki mayamda thokpagum koichen chenduna koirang langi ngambagi mityang phamna sanada langtak naramba wakal dumadi ngehak oina thourabasu phakre adubu ngasai sanana mangonda hairamba wahai parengdugi atra khangningbagi ihuldi hauju phawba handri kanada hangsigi haina sumkhali
Asum khana khana nakanda famliba mamada yengduna nakong mayada chirol tawduna hanglai. Ima, lamboibada samche piba haise kaino. Ningthoi du machanupada ngakna yenglai. E, karino ibunga, kanana hairiba wano dubo. Fattaba waro sibo. Lamboibada samche piba haibadi haibada takpada laushin bahitaba haibanine. E, kamai chanaino dubo. Lamboiba haibasidine makokta jota puba mini. Makoidi masam hate. Adugumba miyoi duda samche pirabadi. Samche tugi kanafam laikidro aduni hairibasi. Ngamba mangaktu nomduna mamaidu nakanda laithokduna soli. Oh, mana haisinadi aise mana ngangido laushin bahite sinine. Ngasai atra khangaudaba fakrida ikaibide nupani kaino. Function du loiba phawbudi yauraroige atopa chatkadaba thabak mayam ama lehawi haidana manina haibadagi home dugi mapu oiriba poireisu hoi haiduna yari. Chatringai karino kharadi chakinaba haidana kanna haibadagi sanada chana thaknaba khara sinaba hairamlaga mapangi thabak singadu yengshinba poirei thokre ka amada chana thaknaba haiduna sanana semsai. Mani Ningthoi wangam amadi ngamba thariba chairduda famduna lei Ningthoi na hana mapureibada yengduna hairei. Icha sanase sidagine haidana haine makoi babadi aikhoidaga kemta haide. Khanglabasu khangdrabasu kaisu leiba wa nateda khangadaba aina khangi loire kaino. Ngambana mapadon sinduna hanglai. Madi kamaina mathanda leiribaduga. Sanana changlaktuna chana thaknabadu table duda thamei machagi pakumoina manina nokmi tawduna khumi. Aduburo ichanupi oigena aina purakpani. Migi machabu hekta na chawa beya bitapta kaidi yadunya dude masana yarasu aina yaroida dudi. Ningthoi machagi waduda chairei. Hey, karino thoiba adumaina haiba hunabro migi mapukning nungsigadaba wa haiganuko. Madam, kaskaidida. Sanana tapna kumlai Ningthoi na sanada yengduna waraudana themai. Nang saunuko sana nabung sidi ngangni ngangoi khangdabani imana su phajana takpi tambiba ngamdri aduna ngangning bada ngangbani sauganuko. Madam, saudida kaigi saudino. Ngambagi wahaiduda sanadu mabukningdi khara nuksiba jatni ngambasu wadu haidokruraga kona muk nungairakdraduna kari wahaina themsigi haidana wakhal thadaba haurai. Pairiba juice du thakpa loiraga mani khoina chatnaba haidana tawrakpa duda ngambana hairai. Ipa, aidi ngahak lehokige horen ngahak leraga halage. Nangdi sida kaida hudeba khangna chanaba amatasu yaudana nungaigadrane nangbo. Kai story da aduidi sanasu leidusidi nang leikidre ntra. Ngamba sanada muk ansinduna hanglai sanasu mani khoigi mamangduda oida mangangba taladuna khumlai. Hoi sir, ngahak leikini. Magadum punah halasu hanminarage. Phare phare horen hek halak minaro angang ama niga thanamage. Yari kanam thanamanu aidum lakcharage. Mana ngamduna lakminaba mayam maraktagi lithaduna mathanta lehori mani khoibu thinba thokuraga hanjilakpa duda ngambana sanagi makhut faduna khamlai. Sana minute amta. Ngambana farakliba makhuttu tamna satoktuna hanglai. Kai hai sir. Ngasai na nangonda haigibda bad intention da haigib natiko nanglana khangano. Kaisu khandida sir oiba yaroi haibabu yaroi haibani maduda kaisu safam thokteda. Nanglana khalamale aina hainingbadi aina nongonda khaliba wakhalsiga makoina dumaina khanba yaroi haidana hainingbani. Sir, ai kaisu nuaitaba tawdi program enjoy tawbiyo. Sanasu manunglomda dumak changkhri ngamba sanagi matawduda nahan makhaiga manadaba ihul ama thamoida forokpagum tawrai. Program loiraga sanaga punna ngamba yumlomda hannaba haidana tawi. Handringai poireida chatlage hairami haiduna sanana changakpada ngamba suinaduna lai. Baba, ai chalukige. Makong sokna kurumi. Yare ningthina halo. Mina nungairoidaba thabak tawba yadeko wakhal pukning warakpa ngambi oigadabani. Ishagi apambabu mina puduna khak chatlaluidabani ko. Hoi baba, babagi wahi amata nachana kauzade.
Poiraidu ngambada muk ansinduna hairei. Bungo, nachanna nangonda hairoidaba taurabasu apangba nachani khana ichana ngakpiyuko. Madi marang kaina punsigi mahau phangba ngamjadrabani. Mapa ainasu piba ngamkidrabani. Adubu nangi babana pibiba mahau aduna ngasi ichana aigi mangda asumna lepa ngamjaribani. Ichanasu aigi ichada punsigi mahau phanganbiyuko. Makut lonaduna ngambada haizabagi matau aduda sanana poiraigi lonariba makuttu makut anina paishinduna hairei. Kaino babana haridubo adumaina haiganu. Aigi punsigi mamaldi babana nachada pibibani. Babagi maphamdi nachagi thamoida lengdana leibani. Haima angau bishidi ashigidamaktabu kaptanaga tawine kapkanuse chanaba tawru thengkrani. Makokta nungshina nanthabirei ngambadi mapa machagi mataududa mittagi pi takiba khangaudi awaba karino khanglaktaba punsiduna awabagi chaina ama ahanba oina thamoida phawbugum tawrei. Apamba haiba ihuldugi mathakta anauba nungshiba kawa ihul amana masa adu yomsilakpagum tawrei. Makhoi anina gari tongduna lakpadu wa amata ngangnade wa nganganba ngambasu ngasidi wa nganglakhidrei. Sanasu thongna wadumda onduna tumina dum fami kaisu hairakte. Sanagi apartment da hana tilai khamduna kumlakpaga sanadu wa nganglai. Sir, thank you. See you tomorrow. Ngamba kumlakhidrei tumina dumak laikre. Sanana changkraba matung ngamba gari adu thauduna mayumda chatpagi mahut ngasagi orphan home aduda muklai. Stage nung loishinba loirami ngambana amu halakpadu ubada poiraina hanglai. Ibungo, kaidore amuk halabadi kai kauramage nangbo. Aise uncle ko wari amta sagina lakchabani. Thabaki matangirane. Nati uncle. Lao aigi kada changasi. Poiraina ngambabu pusinduna magi kada changlai thariba sofa duda famu haidana famali ngambasu famtabaga koithau kashina mata yaudana mana hainglibadu chumchingna hanglai. Uncle ay uncle dagi sanagi matangda khara khangba pami. Magi maramdi nangi babana su loina khangbani ne. Madu pumnamak uncle ningonda haibibadi yadabra. Poiraidu surasangba mo handoklaga khumlai. Sanase kanagi machano haiba aisu khangdi. Aina home se hangba chahi ahumlong surakpaduda aigisida lakibani. Madi kamaina laiba. Kanagi machano karamna aigi nakta yorakibano haibadudi aisu khangdri. Ahing nongyaida aigi gate asida ningthina yomduna thanambani. Numit adu khalubada ai tu chungi. Punsida aduk wakiba ngashi phawba yaroktri. Matungda yarakani haibasu ai thajade. Kana amatana magi khonguli rakhidabra. Ngasi phawbagi oinadi lirakhidri haiba tai. Aduga aigi babagana karamba makhalgi mari. Sanana metric pass tawraba matung nangi babana sanabu magi nakta thamduna mi oinaba semjarage haiduna haibadagi aigi thajaba pumba nangi babada sinaduna aigi chabu sinakhibani. Ngashidi matik chare masana marondum lepchaba ngamle. Kari ekhoi babanadi karigi mabu semge haiduna khaliba. Kari maram leiduna atopa kana amatada khanjiba wakhalbu mana sanada khaliba. Mathanta wakhalda wahang hangjai adubu pakhumdi leite tanjaduda thongjinda leptuna kaurei. Baba aisu chanaba tawrage moi pot thinba chatpasida thinbiramage haye asidi yahaurage. Ngamba nonkhatuna thongjina dumdi yenglai ingangakre sintahaga sanjitkana leptuna lerambadu ubada poiraisu khumi. Hoi fazana chaluko. Hoi baba. Masi hairamlaga chatkre makoina thokibaga ngambana hanglai. Makoina kanano uncle. Makoisu aigi chani.